British Lengaklon amasung ningthaugi minai nai thandagi lamdam asibu kanduna anauba khunai ama purakna bohona ramba lamyan behizam irabat ki chamaga kungo humdoi suba mapok kumon ngasi mafam kayada paksana pangthokna khre amasung Manipur gi Rakesh Moirangthem na direction piba pe the umbrella highway short film masina tare laksuba Brahmaputra Valley short film festival 2019 gi winner oiba ngamlaklei Mayam Bakramjari Adam Yangbiri Impact News ni ay Pinky Okram na hauzik pungjasi faupagi marui pausing Mayam the Pizari British Lengaklon amasung ningthaugi minai nai thandagi lamdam asibu kanduna anauba khunai ama purakna bohotnabada achauba thodang lauramba laikhiraba lamyan bai hizam irabat ki chamaga kunga humdoi suba mapokumon ngasi mafam kayada paksana pangthokna khre maru oina Imphal ki mafam kayada tongan balup singna sinduna pangthokna nabagi mathakta laikai gi khuding dasu club amadi mairapai bilup singna maru oiba thodang lauduna lamyan ba asibu ningsing bagi thoram pangthokna ki ikai khomna ba utki loinana ningsing thoram asigi saruk ama oina laikhitraba lamyan ba hizam irabat ki mitamda haikat laikat tamna ki madugi mathakta mahairoi singna lamyan ba asigi punsi warida saithaba saireng thiba isai sakpa amasung lai yekpa changdamna bana ningsing thoram asigi mapung oiba thoram oikhi Protection and Preservation Committee Manipur PPCM gi mityeng makhada lamyanba irabat ningsing thoram committee na sinduna laikhidraba hizam irabat ki chamga kungo humdoi suba mapokumon ngasi yai school siko club ground da pangthokre thoram adu da saruk yakiba PPCM gi convener Jitendra Ningombana haikibada ngasi lamdam asigi oiriba luraba fibam asida lamyanba irabat ki wakhalon adu mirol asina thabak oina onthokpa yamna mathau tare Mahakna hinglengai matamda chingtam anigi mari fagana na bahotnaramba manaba khunai ama oina na bahotnarambani maram aduna mahakna apunba Manipur ama sagana na ba mangjaramba manglan mangfauna na ba hotnabagi tangai fadaba lei haiki ningsing thoram asida lamyan be irabat ningsing thoram committee ki convener TS Ajit Sikoya school ki president Sarungbam Jiten na chingba masak naiba mioi kaya saruk yaki loinana kha Manipur college ki assistant professor Chirom Raj Ketanna laikhidraba lamyanba irabat ki matangda resource person oina wangangki Punsigi wari singa do akoi anobu mirol sini khangba mathau tai maram di karigino haiba matam do damana thengna ba awaba nungaiba aduga leibak sida leirmiba social inequality haidare khenaba mayam ama injustice mayam ama mana sumthokna khoni kiba mayam singdo ngasim ki modern oiraba koi perot sira haidare tanja sida adugumba makhal gi matam do damana thengnerba makhal do adugumba makhal na ngasi su anobu mirol se thengnere haidare asengma Manipur ama sagane na bo kholakba ma ki iho do khoi ngasi mirol sina magi spiritu yauri haraga anobu Manipur ama singtam manaba aduga equality oiba progressive oiba development oiba Manipur ama semna nabogida mukta magi wari nei na mathau ta Chamaga kungo humdoi suba lamyan behizam irabat ki mapokumon ki thoram Samusang Santipur Youth Club na sinduna Samusang Santipur mayai lekai da pangthokre thoram asigi saruk ama oina tinkhiba miyamna lamyan be irabat ki photo da laikat pagaloina na Samusang Santipur gi akoibada uchara kaya su thaki thoram aduga mari lenena Desam ki head office da ki assistant secretary general L lamyan bana phongdo khibada ngasi Manipur gi mafam kaya irabat ki mapokumon asi paksana pangthokna rakpa asi afava khongthang amani adubu mafam kharada thoram asi mi ataina taunai haibagi maongda pangtau to taunaba kaya asi taubiganu thoram asina Manipur khunai da piriba paujel adu mayek sengna khangbiduna thoram asi pangthokminasi haina makhatana phongtokhi Thabo mama chupna chatharakpa chamga kungu humdoi raksuba lamyan behizam irabat ki mapokumon thorom ka mari lena nangasi maitai society Churachandpur na sinduna Churachandpur town gi akoibada cleanliness drive chathakre Let's clean Churachandpur be healthy Churachandpur haiba thimda maitai khul tara manga rom dagi lakpa masing yamlaba miyamna saruk yaduna Churachandpur gi light house dagi hauraga new bazar gi complex yauna drive adu chathakibani
1-day social service in commemoration of 123rd Lamyanba Jananeta Hizam Irabat ki cleanliness drive aduda lighthouse da leiba BSF post ki personnel sing ADC Churchanpur ki CEO Kamwan Lal su yaukhi. Republican Party of India A Manipur State Unit nasu Laikhidraba Lamyan Behizam Irabat ki chahi chamga kungu humdoi suba mapo komon pangthokre Kaisampat Sisipur parking da leiba party asigi office da pangthokiba ningsing thoram asida Laikhidraba Lamyan ba asigi saktamda party asigi thomi singna haikal tamduna ikai khumna bu utkhi Lamyan ba sina hinglinge matamda Manipur miyam gi amadi lamdam asibu awonba khunai ama purakna na bohna ramba thodang adu ningsing duna thoram asi pangthokpani Heidi. Taret Laksuba Brahmaputra Valley Short Film Festival English Singaniga Supna Taramapan gi winner Manipur gi Rakesh Moirang Themna direction piba Pay the Umbrella Haiba short film asina oiba ngamlakle September kunga taruk taki kunga mapan fauba Guwahati gi Pragya Jyoti ITS Center da pangthokiba Taredak Suba Brahmaputra Valley Film Festival 2019 gi manung channa ngarang pangthokiba award ceremony da Rakesh Moirang Themda Best Short Film gi mana asi khusinara khibani Panbaya Badi Taredak Suba Brahmaputra Valley Short Film Festival 2019 asigi damakta top 15 short film Khangatpada Manipuri short film Ahum Haibadi Rakesh Moirang Themna direction piba Pay the Umbrella Subhas Ilangbamna direction piba Love Overcomes Evil Amadi Thokchom Jimigi Time Bomb Hairiba short film sing asi Khangalakhibani Lupa lakh taruk rom gi oigadaba WY tablet ka loinana mioi ama khudeng thabi dagi more commando amadi tarani toi suba Assam Rifles ki apunba team amana fagat pangam khre ngarang nungthil pung mari makhairom taba matamda akaknaba pau ama fangbadagi more commando amadi tarani toi suba Assam Rifles ki apunba team amana khudeng thabi da leiba tarani toi suba Assam Rifles ki permanent motor vehicle check post ta more rom dagi Imphal tamna lakpa eco van ama check tawrubada chaurakna lupa lakh Mangaga lising Marfutara Marigi Oigadaba WY tablet piece lising amaga chamapan marfu fagat pangam kibani Faraba Mioi Adudi Churachanpur district ki T Chanan Faidagi Khaimel Lal Tauthang Chahi Kunganipan Apokpa Taukho Pau Tauthang ni Hairi Faraba Mioi Adu ngasi paumi singi mamangda putoklaba matungda makha taba wahang pawang chathanabagidamagta More police station da sinakre Hairi Madang Swaise break amalauza break ki matungda Jammu and Kashmir dagi Article 370 lauthokiba asina leibak asigi laikhidraba CRPF ki jawan lising kuntraga mangada khwaidagi wangba maongda ikai khumnabu utpani haina Union Home Minister Amit Shah na phongdokibagi pau amadi Manipur amasung malem ki tongan be ipau sing puduna lakchage Impact News pu miyeng taduna lei mayamba mukana taram nok cheri bulletin asigi makhata ba pau miyamda pizari Jammu and Kashmir dagi Article 370 amadi 35A lauthokiba sina leibak asigi laikhidraba CRPF ki jawan lising kuntraga mangada khwaidagi wangba maongda ikai khumna utpani haina Union Home Minister Amit Shah na hairi Gujarat ki Ahmedabad district ki manung channa Vastral da leiba Rapid Action Force RAF ki kunga taret suba raising degi thorom da saruk yaraduna Home Minister Amit Shah na wafamasi phongdokhibani Mahakna makhata na hai Jammu and Kashmir haujikti ingtappa lamdam ama oiba ngamlagani CRPF ki jawan singna lebak asigi damakta thawai thakiba sing adubu singtharaduna Amit Shah na hai jawan sing adubu ikai khumnabu oina Prime Minister Narendra Modi na Delhi da National Police Memorial hangdokhiba laikhre Hayeng Sardar Patel gi mapokumon ga mari leinana National Police Memorial gi logo amasu launch tawragani haiki loinana lamdam asigi miyamna National Police Memorial da amuktang oirabasu chattuna laikhidraba jawan singi mafamda ikai khumnabu utpiyo haina mahakna appeal tawki
हरियाणा अमदी महाराष्ट्र पांथोगदौरिबा स्टेट असेंबली मिखलदा बीजेपी की मिरेप ओइगदबसिंग खंदोकपगी मतंगदा भारतीय जनता पार्टी की सेंट्रल इलेक्शन कमिटी की ओइबा मिफम मंगरांग नुमिदांग दिल्ली दा पांथोखरे लोइनना मिखल असि मिरेप ओइगदबसिंग की ममिंग ngasi लाउथोकलब याय हाइरी मिखल असि मिरेप चे पिसनबगी अरोइबा मतम लाकलिबा अक्टोबर 3 दा ओइगदौरिबनी प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह अमदी वर्किंग प्रेसिडेंट जेपी नड्डा याउना चथखिबा CEC की मिफम अदुना पुंग कया चुपना चथकी हाइरी मिफम अदु लोरबा मतुंगदा फंगबा पाउगी मतुंग इना महाराष्ट्र की ओइना असेंबली सीट चनी गा मरफु निपान लेबगी मनुंगदा बीजेपी गा चटमिनरिबा शिवसेना ना सीट चामगा कुनगा मरीदा मिखल थेंगनरबा याय हाइरी पनबा याय हरियाणा अमदी महाराष्ट्र की स्टेट असेंबली मिखल अक्टोबर कुनगा माथोइदा पांगथोकदबनी अदुगा मिखल की वोट मसिंगना अक्टोबर कुनगा मरीदा थीगदबनी इंडिया साफ अंडर 18 चैंपियनशिप 2019 की विनर ओइख्रे काठमांडूदा ngarang sanakhiba चैंपियनशिप असि की फाइनल मैच दा इंडिया बांग्लादेश पु पांजिल अनि अमदा माइथिबा पीखी इंडिया बु टाइटल असि लौबदा मतेंग पांखिबा पांजिल अनि अदु विक्रम प्रताप सिंह ना मैच अदु की अनि सुबा मिनट चनखी अनि सुबा पांजिल अदुना मैच अदु की मरफु तराक सेकेंड अमा चटपा मतमदा रवि बहादुर राणा ना चनखिबनी इंडिया की महुत सिंधुना सानरिबा मणिपुर की सानरोय निंगथोइंगानबा मैतैबु मोस्ट वैल्यूएबल प्लेयर ऑफ द चैंपियनशिप के मिंगथोल पीखी इंडिया की कौशल धर्मामारना सिरिल वर्मा बु माइथिबा पीदुना मालदीव्स इंटरनेशनल चैलेंज बैडमिंटन दा नुपा की सिंगल्स टाइटल लौख्रे मसागी चही कुनगो हुमदोई सुरबा मुंबई की कौशलना मेल दा सानखिबा चैलेंज असि फाइनल दा महाकना सिरिल वर्मा बु सुपनगी मिनिट 35 दा पॉइंट कुनगा माथोई तरा हुमदोई कुनगा माथोई तरा निपान दा माइथिबा पीखी पनबयाबदी था सिगी हौरकपदा कौशलना म्यांमार इंटरनेशनल सीरीज सु लौरखिबनी Manipur University Inter-College Men and Women Shooting Tournament loisinkhre chathakhiba tournament asigi 10 meter man air rifle ki masanada Royal Academy of Law College ki K Amarjit na ahanba position Kamakhya Pamton College ki Rohan Longjam amadi Manipur College ki Rajkumar Memik Anina ani shuba amadi ahum suba position lauki 10 meter women air rifle की मसानदना MU की आइस इनुंगानबी अमदी गोल्डी राजकुमारी अनीना अहानबा अमदी अनि सुब पोजीशन ताखिबगा लोइनना मॉडर्न कॉलेज की निशा खेत्री मयुमना अहुम सुब पोजीशन ताखी 10 मीटर मेन एयर पिस्टल दा कक्चिंग खुनो कॉलेज की कुनिशन तोनाम्बम MU की खांगेम्बा लखराकपम अमदी बीरमंगोल कॉलेज की M इंद्र कुमार ना अहानबा अनिशुब अमदी अहुम सुब पोजीशन सिंगताबा ngамखी 10 मीटर वुमेन एयर पिस्टल दना गौर गोविंदा गर्ल्स कॉलेज की याइफबी तेलेम ना अहानबा पोजीशन रॉयल एकेडमी ऑफ लॉ कॉलेज की PI सोफिया ना अनिशुब अदुगा रीजनल कॉलेज की Y ममता ना अहुम सुब पोजीशन ताखी मणिपुर यूनिवर्सिटी स्पोर्ट्स कमिटी की मित्यंग मखादा खुमन लंपाक स्पोर्ट्स कॉम्प्लेक्स की शूटिंग रेंज दा रीजनल कॉलेज लिलोंग चजिंग न सिंधुना पांगथोकिबा टूर्नामेंट असिगी लोइसिनबकी अचंबा थौरम अदुदा काउंसिल ऑफ हायर सेकेंडरी एजुकेशन की चेयरमैन डॉक्टर एल महेंद्रा मॉडर्न कॉलेज की प्रिंसिपल डॉक्टर के बीरेन अमदी MU सीनियर स्पोर्ट्स एग्जीक्यूटिव कमिटी के मेंबर डॉक्टर KH जयचंद्र न सरुक याखी टूर्नामेंट असिदा नुपी शूटर अहुम अदुगा नुपा शूटर तरा न सरुक याखी अरोइबदा बुलेटिन असिगे हेडलाइंस अमुक हना मियाम दा थमजरी ब्रिटिश लैंगाक्लोन अमदी निंगथौगी मिनाई नाइथंगदगी लमदम असिबु कन्ननबा अनोबो खुनाई अमा पुरकनबा होनरबा लमयान बे हिजम इराबत की चामग कुनगोम दोइसुबा मपोकुमोन ngasi मफम कयादा पाक्सना पांगथोख्रे अमसुंग मणिपुर की राकेश मोइरांगथेना डायरेक्शन पीबा पे दी अम्ब्रेला हाइरिबा शॉर्ट फिल्म असिना तरेलक सुबा ब्रह्मपुत्र वैली शॉर्ट फिल्म फेस्टिवल 2019 की विनर ओइबा ngamlakre